ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯂꯧꯐꯝꯗ ꯊꯦꯡꯅꯔꯤꯕ ꯇꯤꯜꯁꯤꯡ ꯂꯥꯛꯁꯤꯟꯕ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯗꯥꯛꯇꯔ ꯑꯦꯝ ꯊꯣꯏꯊꯣꯏ ꯁꯤꯡꯍꯅ ꯏꯕꯤꯔꯛꯄ ꯄꯥꯎꯗꯝ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯀꯨꯝꯁꯤꯒꯤ ꯂꯧꯎ ꯄꯟꯊꯥꯁꯤꯗꯤ ꯂꯧꯃꯤ ꯂꯣꯏꯅꯃꯛ ꯋꯥꯅꯔꯦ ꯏꯁꯤꯡꯒꯤ ꯍꯥꯔꯒꯤ ꯑꯃꯁꯨꯡ ꯇꯤꯜꯅꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯉꯁꯤꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯇꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤ ꯏꯉꯦꯜ ꯂꯥꯏꯆꯨꯕꯤ ꯍꯌꯤꯡ ꯇꯤꯜ ꯑꯃꯁꯨꯡ ꯀꯧꯖꯦꯡꯅꯆꯤꯡꯕꯅꯤ ꯃꯔꯛ ꯃꯔꯛꯇ ꯃꯅꯥ ꯀꯣꯟꯁꯤꯟꯕꯤꯁꯨ ꯊꯦꯡꯅꯕ ꯍꯧꯔꯦ ꯑꯍꯥꯟꯕꯗ ꯏꯉꯦꯜ ꯂꯥꯏꯆꯨꯕꯤꯒꯤ ꯃꯇꯥꯡꯗ ꯇꯥꯃꯤꯟꯅꯁꯤ ꯐꯧ ꯄꯥꯝꯕꯤꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯋꯥꯠꯄ ꯑꯃꯁꯨꯡ ꯅꯨꯡꯁꯥ ꯌꯥꯝꯅ ꯀꯟꯕ ꯃꯇꯝꯗ ꯂꯧꯐꯝ ꯈꯨꯗꯤꯡꯗ ꯊꯦꯡꯅꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯦꯡꯅꯔꯤꯕ ꯄꯥꯝꯕꯤ ꯆꯥꯎꯕ ꯍꯦꯟꯒꯠꯍꯟꯗꯕ ꯄꯥꯝꯕꯤꯕꯨ ꯁꯨꯡꯖꯤꯜꯂꯒ ꯊꯝꯕ ꯉꯝꯕ ꯇꯤꯜꯅꯥꯅꯤ ꯃꯁꯤꯒꯤ ꯂꯥꯏꯑꯣꯡ ꯐꯧ ꯃꯅꯥꯒꯤ ꯃꯆꯨ ꯋꯥꯎꯊꯔꯛꯀꯅꯤ ꯃꯅꯥ ꯃꯇꯣꯟ ꯌꯨꯡꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯣꯡꯖꯤꯟꯒꯨꯝꯅ ꯇꯨꯝꯅ ꯎꯒꯅꯤ ꯃꯅꯥ ꯃꯇꯣꯟꯗꯨ ꯀꯪꯁꯤꯜꯂꯛꯄꯒꯨꯝꯅ ꯎꯒꯅꯤ ꯋꯥꯎꯊꯔꯛꯄ ꯅꯥꯄꯨ ꯆꯪꯂꯞ ꯇꯧꯔꯕ ꯅꯧꯔꯤꯕ ꯃꯅꯥꯁꯤꯡꯗ ꯑꯉꯧꯕ ꯃꯔꯤꯛꯁꯤꯡ ꯁꯥꯡꯅ ꯌꯨꯡꯅ ꯂꯩꯕꯒꯨꯝ ꯎꯒꯅꯤ ꯃꯅꯥ ꯃꯇꯣꯟ ꯂꯣꯝꯗꯒꯤ ꯀꯪꯁꯤꯜꯂꯛꯀꯅꯤ ꯃꯁꯤꯅ ꯐꯧ ꯄꯥꯝꯕꯤꯕꯨ ꯁꯨꯡꯖꯤꯟꯅ ꯆꯥꯎꯕ ꯍꯦꯜꯍꯟꯗꯅ ꯂꯩꯍꯜꯂꯤ ꯇꯤꯜꯅꯥꯁꯤ ꯂꯧꯍꯣꯟ ꯑꯃꯁꯨꯡ ꯂꯧꯄꯥꯛ ꯑꯅꯤꯃꯛꯇ ꯇꯥꯏ ꯀꯟꯅꯕ ꯊꯧꯔꯝꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯣꯡ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯕꯗ ꯇꯤꯜꯅꯥꯁꯤ ꯃꯊꯟꯇ ꯐꯖꯈꯤꯒꯅꯤ ꯑꯅꯤꯁꯨꯕꯗ ꯏꯁꯤꯡ ꯋꯥꯡꯅ ꯊꯥꯖꯤꯟꯕ ꯌꯥꯕ ꯃꯐꯝ ꯑꯣꯏꯔꯕꯗꯤ ꯇꯤꯜꯅꯥꯁꯤ ꯇꯥꯔꯕ ꯂꯧꯐꯝꯗꯨ ꯅꯨꯃꯤꯠ ꯅꯤനി ꯏꯁꯤꯡꯅ ꯐꯧꯅꯥ ꯃꯇꯣꯟ ꯌꯧꯅ ꯊꯨꯝꯍꯟꯕꯗ ꯇꯤꯜꯁꯤꯡ ꯍꯥꯠꯈꯤꯒꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯣꯛꯀꯅꯤ ꯃꯁꯤꯗ ꯐꯧ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯊꯝꯂꯣꯏꯗꯕꯅꯤ ꯑꯍꯨꯝ ꯁꯨꯕꯗ ꯍꯤꯗꯥꯛ ꯏꯁꯄꯤꯠ ꯃꯤꯂꯤꯃꯤꯇꯔ 50 ꯏꯁꯤꯡ ꯂꯤꯇꯔ 15 ꯈꯨꯗꯤꯡꯗ ꯌꯥꯜꯂꯒ ꯐꯧꯅꯥꯁꯤꯡ ꯆꯣꯠꯍꯟꯕꯇ ꯅꯠꯇꯅ ꯂꯧꯔꯤꯁꯤꯡ ꯆꯣꯠꯅꯕ ꯀꯥꯞꯊꯣꯛꯄꯤꯒꯗꯕꯅꯤ ꯁꯪꯒꯝ ꯑꯃ ꯆꯥꯎꯕ ꯂꯧꯐꯝꯗ ꯍꯤꯗꯥꯛ ꯃꯤꯂꯤꯂꯤꯇꯔ 200 ꯆꯪꯒꯅꯤ ꯊꯪꯅꯕ ꯂꯧꯔꯤꯁꯤꯡꯁꯨ ꯆꯣꯠꯅꯕ ꯀꯥꯞꯄꯗ ꯅꯠꯇꯅ ꯊꯪꯅꯕ ꯂꯧꯐꯝꯁꯤꯡꯗꯨꯁꯨ ꯈꯨꯠꯂꯥꯏ ꯑꯃꯃꯨꯛꯇꯤ ꯍꯥꯏꯕꯤꯔꯝꯕ ꯐꯩ ꯍꯌꯤꯡ ꯇꯤꯜ ꯅꯧꯔꯤꯕ ꯐꯧ ꯃꯅꯥꯒꯤ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯉꯧꯔꯣꯛ ꯉꯧꯅ ꯂꯩꯕꯇ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕꯗ ꯃꯅꯥꯁꯤꯡ ꯃꯇꯠ ꯇꯠꯄꯗꯧꯅ ꯑꯃꯁꯨꯡ ꯌꯨꯡꯅ ꯃꯆꯥ ꯍꯣꯕ ꯑꯣꯏꯅ ꯎꯍꯟꯕ ꯇꯤꯜꯅꯥꯅꯤ ꯇꯤꯜꯅꯥꯁꯤ ꯏꯁꯤꯡ ꯈꯔ ꯌꯥꯝꯅ ꯐꯪꯕ ꯃꯐꯝꯁꯤꯡꯗ ꯇꯥꯕ ꯇꯤꯜꯅꯤ ꯁꯣꯔꯁ ꯏꯀ꯭ꯋꯥꯇꯤꯛ ꯑꯣꯏ ꯏꯁꯤꯡ ꯐꯪꯗꯕ ꯃꯐꯝꯁꯤꯡꯗ ꯇꯤꯜꯅꯥꯁꯤ ꯎꯔꯣꯏ ꯇꯤꯜꯁꯤꯒꯤꯗꯃꯛ ꯊꯣꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯃꯛꯄꯨ ꯂꯧꯐꯝꯗꯨꯒꯤ ꯆꯥꯗ 3 ꯊꯣꯛꯄꯒꯤ ꯑꯃ ꯌꯧꯅ ꯁꯣꯛꯆꯤꯜꯂꯕꯗꯤ ꯍꯤꯗꯥꯛ ꯁꯣꯏꯗꯅ ꯀꯥꯞꯄꯤꯒꯗꯕꯅꯤ ꯏꯁꯄꯤꯠ ꯃꯤꯂꯤꯂꯤꯇꯔ 50 ꯏꯁꯤꯡ ꯂꯤꯇꯔ 15 ꯈꯨꯗꯤꯡꯗ ꯌꯥꯜꯂꯒ ꯀꯥꯞꯊꯣꯛꯄ ꯌꯥꯏ ꯁꯪꯒꯝ ꯑꯃ ꯆꯥꯎꯕ ꯂꯧꯐꯝꯗ ꯃꯤꯂꯤꯂꯤꯇꯔ 200 ꯆꯪꯒꯅꯤ ꯃꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯀ꯭ꯋꯤꯅꯥꯜ ꯐꯣꯁ 25% ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯍꯨꯝ ꯁꯨꯕꯗ ꯀꯧꯖꯦꯡ ꯀꯨꯏꯅ ꯅꯣꯡ ꯇꯥꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡ ꯂꯥꯛꯄꯁꯤ ꯀꯧꯖꯦꯡ ꯀꯜꯂꯤ ꯀꯧꯖꯦꯡꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯏ ꯃꯁꯤꯒꯤꯗꯃꯛꯁꯨ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯇ꯭ꯔꯕꯁꯨ ꯏꯁꯄꯤꯠ ꯀꯥꯞꯈꯤꯕꯗꯨꯅ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯑꯃꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯃꯅꯥ ꯀꯣꯟꯁꯤꯟꯕꯤ ꯏꯁꯤꯡ ꯐꯪꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯅꯨꯃꯤꯠ 50-60 ꯁꯨꯔꯕ ꯐꯧ ꯄꯥꯝꯕꯤꯁꯤꯡꯗ ꯇꯥꯔꯤꯕ ꯃꯅꯥ ꯀꯣꯟꯁꯤꯟꯕꯤꯒꯤꯗꯃꯛꯇꯁꯨ ꯏꯁꯄꯤꯠꯅ ꯑꯗꯨꯝ ꯌꯥꯕꯅꯤꯅ ꯇꯤꯜꯒꯤꯗꯃꯛ ꯑꯍꯦꯟꯕ ꯁꯦꯜ ꯆꯪꯍꯟꯗꯕ ꯌꯥꯔꯦ ꯃꯅꯥ ꯀꯣꯟꯁꯤꯟꯕꯒꯤ ꯇꯤꯜ ꯃꯄꯤꯁꯤꯡ ꯄꯪꯇꯣꯏ ꯇꯣꯏꯅ ꯎꯕ ꯐꯪꯗꯦ ꯃꯔꯝꯗꯤ ꯇꯤꯜꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯍꯩꯅꯕ ꯇꯤꯜꯁꯤꯡꯅꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯅꯥꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯃꯅꯥ ꯃꯔꯛꯇ ꯂꯣꯠꯇꯨꯅ ꯅꯠꯇ꯭ꯔꯒ ꯇꯣꯡꯗꯨꯅ ꯂꯩ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯑꯣꯏꯅ ꯀꯣꯛꯂꯤꯕ ꯃꯔꯨꯝꯁꯤꯡ ꯃꯆꯥ ꯑꯣꯟꯕꯗ ꯅꯨꯃꯤꯠ 7-4 ꯆꯪꯏ ꯃꯆꯥꯁꯤꯡ ꯑꯗꯨ ꯉꯧꯔꯨꯅꯩ ꯅꯠꯇ꯭ꯔꯒ ꯅꯥꯄꯨ ꯍꯥꯏꯐꯦꯠ ꯆꯪꯏ ꯃꯀꯣꯛꯅ ꯃꯨꯔꯞ ꯇꯧꯏ ꯑꯗꯨꯒ ꯑꯁꯪꯕ ꯐꯧꯅꯥꯒꯤ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯆꯥꯔꯕ ꯃꯇꯨꯡꯗ ꯇꯤꯜ ꯑꯗꯨꯒꯤ ꯃꯆꯨ ꯑꯣꯜꯂꯛꯏ ꯁꯪꯖꯤꯜꯂꯛꯏ ꯃꯄꯨꯡ ꯐꯥꯅ ꯆꯥꯎꯔꯕ ꯇꯤꯜꯅ ꯃꯤꯂꯤꯃꯤꯇꯔ 10-15 ꯐꯥꯎꯕ ꯁꯥꯡꯏ ꯇꯤꯜꯁꯤ ꯃꯁꯥ ꯈꯤꯡꯏ ꯊꯦꯡꯂꯨꯕꯗ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯀꯣꯏꯔꯦꯡ ꯂꯦꯡꯏ ꯅꯧꯔꯤꯕ ꯇꯤꯜꯁꯤꯅ ꯑꯅꯧꯕ ꯃꯅꯥꯒꯤ ꯑꯁꯪꯕ ꯁꯔꯨꯛꯁꯤꯡ ꯆꯥꯊꯣꯛꯏ ꯈꯔ ꯂꯤꯁꯤꯜꯂꯛꯂꯕ ꯇꯤꯜꯁꯤꯡꯅ ꯐꯧꯅꯥꯒꯤ ꯃꯄꯥꯟ ꯃꯥꯔꯖꯤꯟ ꯑꯅꯤꯗꯨ ꯅꯠꯇ꯭ꯔꯒ ꯃꯅꯥꯒꯤ ꯃꯇꯣꯟ ꯆꯤꯡꯊꯗꯨꯅ ꯃꯅꯥꯗꯨꯃꯛꯇꯗ ꯅꯞꯍꯜꯂꯤ ꯃꯁꯤ ꯇꯤꯜ ꯑꯗꯨꯃꯛꯅ ꯄꯨꯊꯣꯛꯆꯕ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯎꯇꯣꯡ ꯃꯥꯅ ꯁꯦꯝꯃꯤ ꯂꯣꯏꯅꯅ ꯇꯤꯜꯗꯨꯃꯛꯁꯨ ꯃꯅꯨꯡꯗ ꯂꯩꯁꯤꯟꯈꯤ ꯑꯃꯁꯨꯡ ꯃꯅꯥꯒꯤ ꯑꯁꯪꯕ ꯁꯔꯨꯛꯁꯤꯡ ꯆꯥꯊꯣꯛꯏ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯝꯂꯝꯂꯤꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯑꯉꯧꯕ ꯀꯨꯔꯥꯡꯕꯥꯟ ꯑꯣꯏꯅ ꯃꯅꯥꯒꯤ ꯃꯁꯤꯡꯈꯛ ꯂꯩꯍꯧꯏ ꯑꯁꯪꯕ ꯃꯆꯤꯠ ꯃꯈꯥ ꯈꯔꯈꯛ ꯂꯩꯍꯧꯕꯗꯨꯁꯨ ꯈꯨꯏꯖꯤꯜꯂꯛꯏ ꯑꯃꯗꯤ ꯀꯪꯁꯤꯜꯂꯛꯏ ꯂꯣꯏꯅꯅ ꯄꯣꯠꯊꯣꯛ ꯍꯟꯊꯩ ꯐꯧꯒꯤ ꯑꯉꯟꯕ ꯃꯇꯝꯁꯤꯗ ꯇꯥꯕ ꯇꯤꯜꯁꯤꯡꯒꯤꯗꯃꯛ ꯍꯤꯗꯥꯛ ꯃꯈꯜ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯧ ꯎꯕꯒꯤ ꯁꯦꯟꯖꯪ ꯍꯦꯟꯕꯇ ꯅꯠꯇꯅ ꯄꯥꯝꯕꯤ ꯃꯁꯥ ꯁꯣꯛꯍꯜꯂꯤ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇ ꯑꯀꯥꯏꯕ ꯄꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯕ ꯆꯪꯏ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯄꯥꯎꯗꯝꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ